ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯎ ꯑꯃ ꯃꯌꯥꯝ ꯍꯥꯟꯅ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯐꯝꯂꯥꯅꯕꯅꯤ ꯍꯥꯏꯕ ꯃꯌꯥꯡ ꯑꯃ ꯖꯦꯜ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯠꯁꯣꯏꯗ ꯂꯩꯕ SBS ꯕ꯭ꯔꯤꯛ ꯐꯥꯔꯝꯒꯤ ꯐꯦꯛꯇꯔꯤ ꯑꯃꯗ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯝꯗꯨꯅ ꯐꯝꯂꯥꯅꯈꯤꯕꯅꯤ ꯍꯥꯏꯕ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃ ꯉꯁꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯖ ꯄ꯭ꯔꯣꯛꯁꯣ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯅ ꯑꯥꯒꯁꯠ 10 ꯐꯥꯎꯕ ꯅꯨꯃꯤꯠ 15ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯗꯤ ꯔꯦꯖꯥꯎꯜ ꯂꯟꯁꯀꯔ ꯆꯍꯤ 19 ꯃꯍꯥꯛ ꯑꯁꯥꯝꯒꯤ ꯑꯄꯤꯟ ꯍꯥꯏꯂꯥꯀꯤꯟꯗꯤꯗꯒꯤ ꯍꯧꯖꯤꯛꯅ ꯄꯠꯁꯣꯏ ꯂꯝꯈꯥꯏꯗ ꯂꯩꯕ SBS ꯕ꯭ꯔꯤꯛ ꯐꯥꯔꯝꯒꯤ ꯈꯣꯂꯥꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯃꯇꯝ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯋꯨꯃꯦꯟ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯕꯤꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯆꯠꯈꯤꯕꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯔꯦ ꯍꯥꯏꯅ ꯚꯤꯛꯇꯤꯝꯒꯤ ꯑꯄꯣꯛꯄꯤꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯄꯗꯒꯤ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯑꯦꯀ꯭ꯌꯨꯖ ꯑꯗꯨ SBS ꯕ꯭ꯔꯤꯛ ꯐꯥꯔꯝꯗꯒꯤ ꯐꯒꯠꯈꯤ ꯑꯃꯗꯤ ꯋꯥꯡꯄꯪ ꯆꯠꯊꯕꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯈꯤ ꯍꯥꯏꯕ ꯃꯔꯥꯜ ꯃꯁꯥꯅ ꯌꯥꯖꯈꯤ꯫ ꯚꯤꯛꯇꯤꯝ ꯑꯃꯗꯤ ꯑꯦꯀ꯭ꯌꯨꯖ ꯑꯅꯤꯃꯛ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯆꯠꯊꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯉꯁꯤ ꯀꯣꯔꯠ ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯔꯤꯃꯥꯟꯗ ꯍꯤꯌꯔꯤꯡ ꯀꯣꯔꯠꯅ ꯀꯦꯁ ꯔꯤꯀꯣꯔꯗ ꯑꯃꯗꯤ ꯁꯕꯃꯤꯁꯟꯁꯤꯡ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯔꯤꯃꯥꯟꯗ ꯄ꯭ꯂꯦꯌꯔ ꯑꯗꯨꯒꯤ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯑꯦꯀ꯭ꯌꯨꯖ ꯔꯦꯖꯥꯎꯜ ꯏꯁꯂꯥꯝ ꯂꯟꯁꯀꯔ ꯑꯥꯒꯁꯠ 10 ꯐꯥꯎꯕ ꯅꯨꯃꯤꯠ 15ꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯃꯄꯥꯟꯒꯤ ꯑꯣꯏꯕꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯟꯊꯣꯛꯈꯤꯕ ꯀꯣꯚꯤꯗ-19 ꯑꯅꯥꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯣꯡꯁꯣꯡꯗ ꯁꯤꯅ ꯐꯪꯂꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯌꯥꯒꯔꯥꯖ ꯁꯤꯇꯤꯗ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯤꯡ ꯆꯜꯂꯛꯈꯤꯕ ꯁꯨꯞꯅꯒꯤ ꯄꯨꯡ 24ꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯈꯣꯡꯅ ꯊꯣꯛꯈꯤꯕ ꯀꯦꯃꯦꯔꯥꯗ ꯎꯍꯧꯕ ꯃꯁꯥꯒꯤ ꯆꯍꯤ 53 ꯁꯨꯔꯕ ꯀꯣꯚꯤꯗ-19 ꯑꯅꯥꯕ ꯑꯃ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯁꯤꯅ ꯐꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯁꯨꯞꯅꯒꯤ ꯃꯤꯇꯔ 400 ꯔꯣꯝꯇꯃꯛ ꯂꯥꯞꯄꯗ ꯃꯣꯡꯁꯣꯡ ꯃꯅꯨꯡꯗ ꯐꯪꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯋꯥꯕ ꯄꯤꯗꯨꯅ ꯂꯥꯛꯅꯗꯨꯅ ꯂꯩꯕꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯕꯨ ꯊꯧꯁꯥꯗꯕꯒꯤ ꯃꯔꯥꯜ ꯁꯤꯈꯤ꯫ ꯑꯗꯨꯝꯑꯣꯏꯅꯃꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯄꯥꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯏꯪꯂꯦꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯗꯣꯡꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯏꯪꯂꯦꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝꯗ ꯌꯣꯛꯄ ꯍꯧꯗꯣꯡꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯂꯩꯅꯥ ꯑꯁꯤ ꯌꯨꯝꯕꯨ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡꯗ ꯂꯧꯅꯔꯛꯈꯤꯕꯅꯤ꯫ ꯌꯨꯝꯕꯨ ꯑꯃꯁꯨꯡ ꯍꯧꯗꯣꯡ ꯑꯗꯨ ꯄꯨꯟꯅ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯕ꯭ꯔꯤꯇꯤꯁ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯍꯧꯗꯣꯡ ꯑꯃꯁꯨꯡ ꯌꯨꯝꯕꯨ ꯑꯗꯨ ꯔꯤꯀꯣꯚꯔꯤ ꯇꯧꯔꯦ꯫ ꯑꯇꯣꯞꯄ ꯁꯥꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯂꯩꯅꯥ ꯑꯁꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯇꯧꯕ ꯊꯦꯡꯅꯗꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ UKꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝꯗ ꯌꯣꯛꯄ ꯍꯧꯗꯣꯡꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯪꯂꯦꯟꯗꯒꯤ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯔ ꯌꯥꯕꯣꯅꯦ ꯗꯣꯏꯂꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯗ ꯂꯩꯅꯥ ꯑꯁꯤ ꯃꯤꯗꯒꯤ ꯁꯥꯗ ꯁꯟꯗꯣꯛꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯀꯣꯟꯇꯦꯟꯠ ꯃꯆꯥ ꯈꯛꯇꯪ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯄꯣꯖꯤꯇꯤꯚ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯦ꯫ ꯔꯤꯝꯁꯇ 4, ꯁꯤꯖꯗ 1, PWDꯒꯤ 1 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯃꯊꯪ ꯁꯟꯗꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯕꯒꯤ ꯊꯥꯛ ꯌꯧꯔꯦ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯅ ꯉꯁꯤꯁꯨ ꯅꯔꯁ 4, ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯎꯁꯀꯤꯄꯤꯡ ꯁ꯭ꯇꯥꯐ 1 ꯑꯃꯁꯨꯡ PWDꯗ ꯁꯦꯛꯁꯟ ꯑꯣꯐꯤꯁꯔ SO 1 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯅꯥ ꯂꯥꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯔꯃꯥ ꯅꯦꯐ꯭ꯔꯣ ꯋꯥꯔꯗꯇ ꯂꯩꯕ ꯑꯅꯥꯕ 5 ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯈꯔ ꯉꯔꯥꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯀꯟꯇꯦꯛ ꯇ꯭ꯔꯦꯁꯤꯡ ꯇꯧꯗꯨꯅ ꯁꯦꯝꯄꯜꯁꯤꯡ ꯇꯦꯁꯠ ꯇꯧꯕꯗ ꯉꯁꯤꯁꯨ ꯅꯔꯁ 4 ꯑꯗꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯔꯅ ꯑꯃꯔꯣꯝꯗ ꯂꯪꯒꯣꯜꯗ ꯂꯩꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯛꯄ ꯑꯅꯥꯕ ꯑꯃ ꯉꯔꯥꯡ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯩꯔꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ 4 ꯁꯨꯕ ꯐ꯭ꯂꯣꯔ ꯁꯤꯜ ꯇꯧꯁꯤꯟꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯣꯛꯅ ꯁꯝꯅꯔꯨꯕ ꯃꯤꯑꯣꯏꯁꯤꯡ ꯇꯦꯁꯠ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯋꯥꯏꯔꯝ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯕꯤ ꯃꯦꯟꯇꯦꯅꯦꯟꯁ ꯁ꯭ꯇꯥꯐ ꯑꯃꯁꯨ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ 1 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯂꯝꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯌꯥꯎꯅ ꯁ꯭ꯇꯥꯐꯁꯤꯡ ꯇꯦꯁꯠ ꯇꯧꯕ ꯍꯧꯈꯤꯕꯅꯤ꯫ ꯇꯦꯁꯠꯁꯤꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯂꯥꯛꯄꯗ ꯃꯦꯟꯇꯦꯅꯦꯟꯁ ꯁ꯭ꯇꯥꯐ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯧꯈꯠꯇꯨꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯕꯥꯜꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯕꯥꯜꯒꯤ ꯃꯔꯝꯗ ꯀꯣꯟꯇꯦꯟꯠ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝ ꯍꯥꯞꯆꯔꯝꯒꯦ꯫ ꯊꯧꯕꯥꯜ ꯃꯄꯥꯟꯗ ꯆꯠꯂꯨꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯕꯁꯨ ꯂꯩꯇꯕ ꯁꯨ ꯅꯣꯝꯗꯨꯅ ꯃꯌꯨꯝꯗ ꯂꯩꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯔꯣꯝ ꯌꯧꯔꯛꯂꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯇꯦꯁꯠ ꯇꯧꯕꯗ ꯉꯁꯤꯁꯨ ꯆꯍꯤ 5ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3
positive oiba thingnare thawal gi phangma paw gi matung in ngasi thawal district hospital sata kiba repeat antigen testing gi report lakpada miyoi sing asi positive oiba thingnar kibane ngasi positive oiba thengna khraba miyoi sing adudi lilong mairel khuldi masagi sai manga khakta ngai ribi nupi masa ama khekman amaksam gi masagi sai kunni tu shurabi nupi ama di khul asimaktadagi masagi sai kunthra ga manga rom suraba miyoi ama gane hainu su pausna makhatari. Thank you.